Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. Securityna United National Kuki Armygi Finance Secretary Kipgen Churachandpur ki pare. Hauzik oiriba phibam asi chawkhatpa awanba purakpagi mahutta nongma-nongmagi phibam soksilakpa hengalakni haina chinglen maisnamna phongdorakli. Kuki jo singna taba district singda chatkani haina thorang toramba peaceful political rally adu thokre. Pausandona pijari. Securityna United National Kuki Armygi Finance Secretary Kipgen Churachandpur ki fare. Security Force na suda yaudaba aina tinkraba lalhalop United National Kuki Army UNKA gi Finance Secretary Mr. Kipgen Churachandpur District ki fabangam kray. Defense Wingi statement na phongdorpagi matung ina Manipur Police amasung Assam Rifles ki apunba team amana intelligence ki alkaknaba paw ama phangbadagi Churachandpur District ki mafam amada ngarang numidang question duna thiba humbagi thabak sing chathabada matamda miyoi asi phabangam kibani hari. Pao asina makha taraduna hai hairiba miyoi asi security force lakpa ubadagi mafam adu thadoktuna chenaba honaki adubu security force singna nongmaina kapagi mahutta mahakpu surrender tawnaba haikibaga lonana miyoi adu phabangam kibani security force singna mangondagi AK-47 rifle gi maru sing fagatpangam kibaga lonana makha tana thiba humbagi thabak chathabada Chahumga taramanga rifle ama country made single barrel rifle ama fagat pangamki aduga security force na ahanba wahang pahung chathabada masana masabu UNKA gi finance secretary ni haina sak tak chakhi hari tungda Kipgen amasung mangwandagi fagalaba khulai sing Churachandpur police station da sinaduna ain gi oiba makhataba thabak sing lokhanaba sinakre hari Hauzik oiriba phibam asi chawkhatpa awanba purakpagi mahutta nongma-nongmagi phibam soksilakpa hengalakli haina chinglen maisnamna phongdorakli. Manipurda hauzik oiriba phibam asi chawkhatpa awanba purakpagi mahutta nongma-nongmagi phibam soksilakpa hengalakli haina Manipur University ki Department of Economics ki head professor chinglen maisnamna phongdorakli. Jawaharlal Nehru Manipur Dance Academy Hall da pangthokiba Knowledge for Change haiba thimda Federal Student Organization Kangleipak Feshok Safonglapagi ahumlak suba mapok kumon thoramda athoiba mitunglen oina saruk yaraduna wafam asi mahakna phongdokibani Professor Chinglen nam akhatana hai awanba ama purakna ba hotnabada na sing amadi mahirui shingi thodang chawna lei naha singna matam manghandana matam bulikna sijinnaduna hotnaba lepayade hotnaba khaknatana lairikta pukning changba mathautai matam punamakta study amadi struggle puna chaminaraba matamda mai pakpa oigani loop ama nongna safonglapa habasi mama amana angang unabagumbani maram asina kaidawnungda ima haiba wahe asi nathaiduna chapai chumloi Imabu nathairaba matam aduda loop adu punsi sangloi nongmadi imagi khomlang laman singe habigi wakhal matam chupada khangadabani mamabu masak khangba amatana nisagi ipakta irak naduna punsi loiroi thamoi shengna miyamgi thabak tawriba mahai lopki mapangal kangani ahal lamandagi hangba tandaba mathautai amadi tamlingai mapangal kangani tamba walaba tambabu maru oide haina khalakpa matamda lob adugi punsi sangloi tensilakani mahakna makhatana hai hauzik Manipurda ILP card paiduna changsilapa mitokki masing million ama henkhre masigi maru oiba maramdi lamdam asigi naha sing nishagi ipakta lublakpa amadi wa culture gi hainabi leiraktabana maram oiragat mitopna Manipur gi chakhau paishilakpani lamdam asida chariba chinja pumna mapan lamdagi pushilakpa ngaktani Manipurna puthokliba asidi khadang khakta ngaire hainasu mahakna phongdokhi thoram aduda student welfare dana manjuri university gi din professor T.S. Ravikanta, Department of Political Science, Dana Manjuri University ke Associate Professor Dr. Arambam Noni amasung FESO ki President Kangujam Amarjit na mitunglen sing oina saruyaki. Kuki jo singna taba district singda chatkani haina thorang taramba peaceful political rally adu tokray. Kuki zo council na separate administration ki demand tawraduna ngasi ayuktagi nungthil phawba Kuki jo singna taba district singda chatkani haina thorang taramba peaceful political rally adu cancel tawduna chakhidrei Kuki jo council ki chairman amadi general secretary na punek
खुद येकपीदुना थादोरखिबा चेरोल अमना हाई इंडिया गवर्नमेंट की माइकेदगी कुकी जो काउंसिल दा हाइजरकपगी मतुंग इन्ना ngarang numidang pung 3:30 ताबा मतमदा काउंसिल अदुगी इमरजेंसी मीटिंग अमा पांगथोक्तुना गवर्नमेंट की वाफम सिंह अदु कुपना खना नैनरबा मतुंगदा कुकी जो सिंगना पॉलिटिकल मूवमेंट की येंगलगा पीसफुल पॉलिटिकल रैली अदु कैंसल तौखिबनी चेरोल अदुना मखातारादुना हाई काउंसिल चंगसिलखिबा खोंजंग सिंगदा कुकी जो मियामना मपुंग फाना मतेंग पिरकपगीदमक काउंसिल असिना थागतपा फोंदोकपगा लोइनना मतुंगदसु मियामना काउंसिल की थबक थौरम सिंगदा मपुंग फाना सवतकनी हाबिगी थाजबा लै पीसफुल पॉलिटिकल रैली असि कैंसल तौनबगी वारेप लौरिबा असि तुंगदा पांगथोकदबा खोंथांग सिंगीदमक येंगलगा कैंसल तौखिबनी मसि पुमनमक कुकी जो मियामनासु खंगबियु हाइनासु चेरोल अदुना हाइरकली निंगसिंग बयाई मणिपुर की चीफ सेक्रेटरी प्रशांत कुमार सिंह ngarang Churachandpur जत्तुना मियामगो उनखिबगा लोइनना डिस्ट्रिक्ट अदुगी सिविक एडमिनिस्ट्रेशन मिफम सिंगसु यंगसिनखिबनी चीफ सेक्रेटरी बु Churachandpur की डिप्यूटी कमिश्नर जरुण कुमार न लुचिंगबा डिस्ट्रिक्ट एडमिनिस्ट्रेशन ना तुइबोंग द लेबा मिनी सेक्रेटरीट की कॉन्फ्रेंस हॉल दा तरामनो ओखिबगा लोइनना मफम अदुदा मिफम पांगथोक्तुना खननैनखि महाकी खोंगचत अदुदा Churachandpur अमदि फ्रेजोल डिस्ट्रिक्ट की CSO सिंगी मिहुत सिंह उनखि लोइनना डिस्ट्रिक्ट अनि अदुगी सिक्योरिटी ऑफिसर सिंगा उनदुना डिस्ट्रिक्ट अदुदा ओइरिबा फिबम सिंह हक्थैनना यंगसिनखि अमदि जोमी काउंसिल की मिहुत सिंगसु उनदुना वारि सानखिबगा लोइनना Churachandpur डिस्ट्रिक्ट ता पाइखतकदबा थबक थौरम कयागी मतंगदा तकसिंखि Churachandpur DC ऑफिस ता जोमी काउंसिल की मिहुत सिंगा उनबा अदुदा जोमी काउंसिल की माइखैदगी सस्पेंशन ऑफ ऑपरेशन सु सांगदोकनबा सुगी ग्रुप सिंगा वारी साननबा डिस्ट्रिक्ट असिदा एयरपोर्ट अमा थंबा ललोन टिकिट थबक थौरम सिंग मपुंग फाना फगरहनबा लांजेनदुना हौजिक रिलीफ कैंप ता लेरिबा सिंग असिदा खुदोंग चाबा पिमा एजुकेशन एंड एम्प्लॉयमेंट किट मतंगदा PG कोर्स सिंग हांगदोक्तुना थमनबा होटनबा इमरजेंसी की फंड खरा हेंगतनबा पीबा एसेंशियल सप्लाई सिंग योहनबा अमदि लंबी थोंग यावना चथोक चसिंगी खुदोंग चानबगी वाफम सिंग थांगतखि हाइरि वाफम सिंग अदु चीफ सेक्रेटरीना तारबा मतुंगदा लेंगाकी माइकेदगी थबक ओइना पांगथोनबा होटनगनी हाबिगी थाजबसु पिरमखि हाइरि पाउगी मरक थना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदि सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु मणिपुर की चीफ मिनिस्टर हापतुना पॉलिटिकल इशू असी लोइसिनबा होनगदबनी हाइना डॉक्टर मैनोना फोंदोक्रे लमदम असिदा थोलेबा इरांग असिगी वारोइसिन पुरक्त्रिंगै एन वीरेना CM फम थादोख्रबा मतुंगदा PR थमजिलकपदगी इरांग असिगी माइकै कदोमदा चतखिगदगे हाइबसी मियामगी अचोबा वहंग अमा ओइरे हौजिक ओइरलिबा फिबम असिदा BJP सेंट्रल लीडर सिंगना अथुबदा मणिपुर की चीफ मिनिस्टर अमा हापनबगी थौगरांग लौखतुना ओइरलिबा पॉलिटिकल इशू अमदि लमदम सिदा थोलेबा इरांग असिगी वारोइसिन पुरकनबा होनगदबनी हाइना फॉर्मर MP लोकसभा डॉक्टर थोकचोम मैनोना फोंदोख्रे वाफम असिंग असि नुंथिल लांगजिंग अचौबदा लैबा ऑल हेल्थ होम की तरे सुबा मपोक नुमित थौरमदा अथोबगी मिथुंगलेन ओइना सरुक यादुना महाकना फोंदोखिबनी डॉक्टर मैनाना मखा तारादुना हाई अखोगी इरमदम इरेपाक असि कायदनबगीदमक BJP सेंट्रल गवर्नमेंट लौखटपम थोप थबकसिंग लौखटपीगदबनी करीगुंबा चीफ मिनिस्टर हापंगमदबगी फिबमदा लागलगदी लमदमसिगी मियाम अमदी BJP गवर्नमेंट की मरकता हेना चावबा मुंगनबा थौदोक कयासु लाकपयाई इंकुमजा 2018 की फेब्रुआरी 19 MP लोकल एरिया डेवलपमेंट स्कीम की मखादा डॉक्टर थोकचोम मैनो फॉर्मर MP लोकसभा संगादुना मियामदा सिनबिरंबा ऑल हेल्थ होम लांगजिंग अचौबगी तरेत सुबा मपोक नुमित थौरम अदुदा फॉर्मर MP डॉक्टर थोकचोम मैनाना अथोबा मिथुंगलेन ऑल हेल्थ होम असिगी चीफ एडवाइजर RK माइपाक्सनाना थौरम मपु ओइना सरुयाखि स्टेट असिदा थोकलिबा इरांग असिगी मतंगदा मणिपुर इमाना इंडिया की प्रेसिडेंट द्रौपदी मुर्मू की पुनिंग चिंगसिलकली इंडिया की प्रेसिडेंट द्रौपदी मुर्मू की मफमदा हौजिक स्टेट असिदा थोकलिबा इरांग असिगा मरी लेनना मणिपुर इमागी माइकेदगी वफम कया थमलगली मणिपुर इमागी को कन्वीनर एस शांति कुमार मैतेना खुदेक पीदुना थोकपा चेरोलादुना हाई कुकी जोना मैतेदा इंग्लिशिंग अनि कुलुमदोगी मे अहुमदा मैतेदा हाटपन चिंगबा चिंग सिंगी लमदा लेरिबा मैतेगी युम्मै थाबन चिंगबा अमदि मैते सिंगदा अतमनना
khut thaduna tanthorapani atuba matamda magi mafam India gi president amadi Manipur gi governor na lanjena duna lerib sing mayumemda hanjil hanbiu loinana miyoli sing taruk hena relief camp ta wana khangduna leriba miyoi chani gi mathakta Kuki singna angang yauna hatkrabani mihat pa singbu logi cherak piu handak lagliba BJP gi North East ki in charge Samit Patrana TV gi interview amada haikibada no compromise with territorial integrity of Manipur haikibadudi taramna oi loinana Manipur gi ngamkhai di kaibe yaroi amasung Manipur da santil hanbiu haukiba ing lising amaga chanipan kuntradagi ing lising amaga chamapan humpugi manungda mapandagi changsilapa Kuki Jona Manipur gi ngamkhai thugaibe yaroi mitopna separate administration tanba yaroi amasung Manipur da lengak paibasu yaroi loinana sarkar gi employee gi thabak singsu paifam thokte mitop ki yumgi lamgi patasu kakthatlu haina Manipur imana India gi president ta appeal tawri amasung NRC athubada chana halu hari loinana mapaldagi changsilapa Kuki Jo singna Manipur gi chingi lam singda popi thaba thingbiu hanagi lengakna popi thaba yaroi haina thinglamba adu makhatana athingba thambiu popi thaba myo shingbu logi cherak piu haina Manipur imagi cherol duda president Murmur gi pukning chingsilakli World Champion MC Mary Kom IOA gi Athletic Commission gi chairperson from dagi resign tawkhrei Boxing masanada saknai rabi amasung tarukla World Champion oikrabi MC Mary Kom Indian Olympic Association IOA gi Athletic Commission gi chairperson pham amadi sportsing gi apex body oriba executive council dagi ngarang resign tawkhrei Mary Komna IOA athletic body asidagi resign tawkibagi hauzik phawbagi oina ayaba pikiba leitri adubo Mary Komna news agency amada phongdokkibagi matung innadi mahakna hariba athletic commission asidagi resign tawre haikrei adubo mahakna official letter oina pisinkibadi leitri hari aduga mahakna resign tawriba asi mahaki personal matter ni haina phongdolakli panba yai Mary Komna haukiba tha taruk asida IOA dagi resign tawkiba asi handaki asiga tharaga anirak shubani Mamangda Paris da pangthokiba Olympic tasu Sedi mission dagi resign tawkiba laikhrei Manipur tugaina ba hotnariba Kuki MLA taragi mathakta chap chaba thabak laukhatkadabani haina miyamna phongdoragi Kuki militant singna Manipur tugaina ba landarakliba asibu ngakthoknaba khulngliba miyosing faba yaroi lamdam asigi yelhomi sing kangadabani drug maru fangna muthatkadabani Tangdu Laitaba Hanjandringe Amadi Charang Naba Tanja Asida, Chief Minister from Thadokpa Yaroi, Manipur Tugana Bahonariba Kuki, MLA Singi Matakta, Chop Chaba Tabak Laukut Kadabani, Habana Chingba, Demand Kayaga Lunana Ngasi, Top Dushara, Kabamamadi, Manipur Iski, Masing Yamlaba, Miyamna, Top Awang Laikai. Market set wakan mifam chathakhrei wakan mifam aduda saru yakibi meira paibi amana phongdorakpada Manipur da hojik president rule thamjilakliba asi miyamna sukya yaningde maram aduna athuba matamda lengak ama Lainaba Mari Lainaba Kodimakna Honabiu, Lonana Lairiba Irang Asigi Manungda Security Force na Kulngak Nabasing Paba Panaba Koiti Tiriba Asi Kudakta Lepiu, Toliba Lan Asida Kulngak Basing na Ngak Pis and Biram Drabadi Maite Purup Asi, Maru Fangna Mulambasu Yai, Kuki Sina Landarakpada Karishu Atimba Pidraga Manipura Amadi Miyambu Ngak Tonaba Lairiba Kulngali Basingbo, Fana Bohonaba Habasi Yamna Labak Tibani Haiki. Gyanesh Kumar ECI gi Chief Election Commissioner oina khankhrei opposition leader Rahul Gandhi na yaningdaba phongdokhrei Prime Minister Narendra Modi na luchingba ECI gi committee na ngarang numidang Gyanesh Kumar bu Chief Election Commissioner oina khankibada Congress opposition leader Rahul Gandhi na yaningdaba phongdoktona committee asida aiba oina pisingkhrei Gyanesh Kumar Election Commission of India ki Commissioner oina thaupuramani adubu hanagi Chief Election Commissioner Rajiv Kumar na thabaktagi pothakibaga lunana commission asigi committee da yauriba Prime Minister na khanba Cabinet Minister ama amadi opposition leader yaugadaba committee asina opposition leader Taklamdana Gyanesh Kumar bu Chief Election Commissioner oina khankibada Rahul Gandhi na committee asina chathakiba appointment process adu yaningdaba utuna committee asida aiba cherol thaduna khanghankrei
Panba yai lising ani kulhumdoi gi March thada Supreme Court ke Constitutional Bench amana takiba order amada CEC amasung Election Commissioner sing khanabagi Prime Minister, Opposition Leader amasung Chief Justice of India yawa committee amana khangadabani haina judgment pikiba laikhre. Adubu BJP Central Lengak asina Supreme Court ke order asi laina ing lising ani kulhumdoi gi August thada Supreme Court ke order asibu nathai ramlaga government ke order ama thokuna committee asigi member sing asidagi Chief Justice lauthokibani. Hiram asigi matangda Congress Party na Supreme Court ta PIL ama thaduna hairiba government ki notification adu challenge tawbasi case asi Supreme Court na ayaba piduna hayeng February 18 Englishing ani kunmanga da chatharagani hari. Amaromda Rahul Gandhi gi yaningdaba cherol aduda ECI gi CEC khanbagi processing asi committee na Supreme Court ta chathagadoriba hearing asi loidriba phaba processing asi pangthokpiganu haina committee da thaba cherol aduna palli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maroiba pau amuka hana pizari. Securityna United National Kuki Armygi Finance Secretary Kipgen Churachandpur gi fare. Hauzik oriba phibam asi chakhotpa awanba purakpagi mahutta nongmanongmagi phibam soksilakpai hengalakli haina chinglen maisnamna phongdorakli. Kuki jo singna taba district singda chatkani haina thorang taramba peaceful political rally adu thokrai. Matang asida Loyalam E-PAO na namidangi pau pibil lezari tabiri ba khudimakku amuka hana khurumjari.